फाजिनखिबा आसुमगी लुसिंगबसिंग थादोकनबा खोंजंग पुलिसना कंट्रोल तौनबा होनबदा महिरोइसिंगना पुलिसता नुंगना लंदाखरे मणिपुर पुलिसना फाजिनखिबा ऑल ट्राइबल स्टूडेंट यूनियन आसुमगी लुसिंगबा मंगा अथुबदा थादोरकदबनी हाइना चथरकिबा खोंजंग पुलिसना कंट्रोल तौनबा होनरुबदा महिरोइसिंगना नुंगना थोमजिलकपदगे टियर गैस सेल कया मरुम कापतुना तानखाइख्रे थौदोक थोकपमदगी फंगबा पावगी मतुंगिना ngarang loisinkiba Manipur Legislative Assembly gi nongju mifamda Autonomous District Council Bill 2021 puthokrabade total shutdown gi khongjang changsilagani haina asum gi thomi sing Manipur Police na fajin khiba thawong adu yaning da bapongdokpo ina tribal mahirui sing na khongchat ama chana bohon rakhe All College Tribal Student Union na thokpa notice amagi matungin na Imphal da leiraga mahi tamliba tribal mahiroi chamri rom ngasi ayuk chingmairong khongnangani karakta leiba adim jati ge basketball court laktuna punba hauke ayuk pung mapan lom tabada mau Imphal market set tage mahiroi sing aduna khongchat chatna bohon rakpada Imphal West District Police amade commando team amana thingnana bohona khe maduna maram moiraga nakalani gi marakta ngayak awai akhum taunaraba matung mukna ba thoglakhe police na mahiroi sing adu tankhaina bohona rubada mahiroi sing aduna police tamna nung thomba horakhe irang adu lakshina na bohona bada पुलिस न टियर गैस सेल कया मरुम कापखे मदुदगी महिरोइ सिंग अदु माइकई सलाई खंगदना सेनखे ngasi sathagi bakhongjang adu gi matang da DM College of Arts ke Tribal Student Union ge Social and Cultural Secretary Ningjel Jadu na hai tribal sing gi waiba issue ama thoglakpa matam da hekta phajin punsin bagi thawong ama Manipur lengang na sathari ba se akan bamong da yaning de Democracy sat palaibak tade mipum khudingmang na democratic way bamong da makhoi ge hak tan ba yai ngasi yamna democratic way bamong da khongsat ama chana bohona bada police na CRPC gi section chamaga nifu mari lai aduna miyoi mari natraga manga dagi hena punba yaroi haiba wafam phongdorokhe adubu ngarang mitai lipun ge masing yamlaba thomi singna adim jati gi complex da laiba asum gi office solon silamba du dade police personnel amata leite Tribal sing khaktada midyang thamlaga lo chalaina bohona ba si nungaite aikoi gi lusing ba sing thadokri ba phauba khongjang changsin khigani haina su Ningjel Yaduna makhata na phongdorokhe Population Commission lingkhat pada mahiroi taruk na thagalak le India gi wang mamadi India gi atopa state sing dage changsilak pa mitop sing na lamda masi dei chawgum hengalak li ba se thingnana ba handak pangthoki ba assembly da NRC gi damak taksin ba ma de Population Commission lingna ba lauki ba ware badu gi damak MSU EMS Desam MSF KSA amade suki president singna khuyek piduna nungai ba phongdorok le cherola sina makha taraduna mapandagi changsilak pa mitop singna laingak londa senmit londa saktam da made lamgi mapu oisinduna yellow purup singda achoba saitheng pidi bane singna ba sing asi dagi kanjana ba yau khongjang kaya mahiroi lup sing civil society amade lamdam sigi miyamna sangsin duna lakhi bane manglam chatagi ihau khongjang kaya chathabagi makha chamtharakpa oina mahiroi lup taruk amade tongan ba lup sing na Manipur da NRC tawbiduna illegal immigrant sing khunda leita duna leire haibadu khandokpi yo haina demand tawduna lakhi bane taran ithoi suba Manipur Legislative Assembly gi ani suba mifamda NRC chana hanana ba taksin gani amade Manipur State Population Commission lingkhalagani haina warep lauki bagi damak mahiroi lup tarukna apen bapui haire ningsing ba yabade India gi awang nongpok lamdam ase Bangladesh Nepal amade Myanmar ga yumlo na balaiwak ama oibana yumthang na ba singdagi mitop kaya Manipur da sangsilak pa leptre loina na Manipur da susing gi lamdam singda suna da ba mawongda mising ka hena hengalak pa khul masing khangin hengalak pa na chingba kaya yaure Myanmar yauna yumthang na ba laibak singdagi logi wang ma changlak pa mitop singna khunda leita dunu leire haibagi khudam changdam kaya su thamkhiba leirabane India gi atopa state singdagi lamdam asida khunda leita ba made lalol itiki mingda mising yamna thomjilakli ba sing ase matam sana yengsiloba made khangdok pa mathau ta dunu lakpane yellow proof sing kanjana ba matam ga chana ba thausil thaurang kaya mathau ta bana State Population Commission su sayol amagi manungda lingna pathabak paikhat piyo haina cherola sina phongdorok le aroi bada tabi di bapum namak pu thagat chari